Arambai News Guwahati da Mitelongi Pau Tabriwa Singbu Yan Hanbu Muktada Chingangbam Sujitra Ranina Kurumjari. Uzingasigi Samlapa Mariba Pau Sing Lobirasi. Manipurgi Hausigoriba Hingsagi Todogasida Pendaba Nuaitaba Fondokpaga Loidana Manipurda Mahosagum Amukhanna Santi Hanjinduna Ingna Chikna Lainanaba Amadi Todogaduda Laikitraba Singi Tawaina Lairamlenda Ingna Chikna Lairunaba Ngarang Awapali Kubam Ningsinglup Kamrangana Sinduna Mairagi Peace Rally Amachakre. Rally asida Panthoibi Mera Paibi Loop Progressive Youth Club Maitai Leima Marup Awapali Mera Paibi Marup Amadi Yaipabi Self-Help Group Federation na Chingbana Saruk Yaki. Polarbon dasu Rural Development Association Amadi Panthoibi Mera Paibi Polarbon Kasarani na Kusam Naduna Peace Rally Chatuna Manipurda Santi Hanjinnaba Amadi Thodok Aduda Mara Laijadraba Micham Kiana Thawai Thakiba Kaya Dubo Lairam Lenda Ingna Chikna Lairunaba Peace Rally Ama Chatkre. Naha Lomi Marup Club Haila Gandhi Kasarna Su Manipurda Thokliba Tangdu Laitadaba Phumasina Maram Oiraga Kasargi Mafam Kayada Panduna Lairiba Singi Manungda Ama Oiriba Khoirenda Chana Thaknaba Potlam Cheng Amadi Hawaii Chingba Puduna Angamba Mateng Pankre Kongchadadu Club Asigi President Kon Thogjam Mangon Jauna Luchingki Numidang Wairamdana Club Amadi Koroi Gandhi Mera Paibi Loop Anina Puna Kusam Naduna Santigi Oiba Candle Rally Masu Chatlaba Matung Kungang Asigi Hari Mandirda Mayam Punna Manipurda Thogliba Irangasi Nemthaba Oirashanu Mahusagi Pibamda Amuk Hanjilaknaba Thongi Jakivaga Loinana Laikidaba Singi Tawaina Ingna Chikna Lainanaba Minute Ama Leptuna Awaba Pongdoki Amadi Thongi Jaki Kongchadaduda Mera Paibigi Ahibam Irani Jirom Purnima Jirom Churamani Legal Advisor Advocate Fanzobam Loknath Yauna Miyoi Kyamarumna Saruk Yaki. Regional Indigenous Forum for Peaceful Coexistence Headquarter Imphal na Senlangduna Handak Manipurda Thokiba Tamthiraba Kangluki Hingsa Aduda Khwaidagi Awana Takibasingda Mateng Pibagi Khongjang Makha Chathraduna Jochanpurdagi Chelaklaga Changjafam Loriba Moirangda Leiba Kem Taret Amadi Cycledagi Chelakpa Awana Tarabasingna Changjafam Loriba Khundrakpamda Leiba Kem Mangada Ngamjaba Mateng Pangkhre. Asamgi Hozai Lanka Amadi Zogizangi Miyamnasu Angamba Khaigat Naduna Thamoi Sengna Tengbangbangi Oina Pibirakiba Senfamsu Hariba Kem Singasida Forum Asigi Chairman Dr. T. Tombana Luchingduna Ngarang Yohankre. Hozai Lamdamgi Miyamnasu Thamoi Sengna Mateng Oina Pibirakiba Senfamadu Kem Teleribam Hioishingna Harau Losinjakibaga Loinana Thagatpasu Pongdoraki. Ngarang Ayuk Manipuri Department Assam University na Dr. Hanjabam Ibempisak Devi gi Moirang Sayonda Apam Nungsi Haiba Lairik Ama Barak Museum and Library Bon Tarapur na Phongkre. Lairik Phongbagi Thoramda Assam University Manipuri Department ki head oriba Professor Haubam Noni Kumar na mipamapu. Athoiba mithungoina Dr. K.N. Chan, Member Manipuri Language Advisory Board, Sahitya Academy, New Delhi, Loinana Akhanaba mithungoina Ngariyanbam Madhu Chandra, President Manipuri Cultural Forum Assam na oiki. Mutum Sanjitana Taramna Upagi Warol Thamki, Dr. K.N. Chan na Larigasi Phongki, Loinana Larigasi Maramda, Dr. Usarani Sharma, Head Manipuri Department, Janata College na Nainaki. Akhanaba Mithung Singna Warol Kaya Thambiraba Matung Dr. Haubam Rajmani Founder Barak Museum na Thagat Wahi Piki Haina General Secretary H. Khori Phabana Thadorakpa Cherol Amana Phongdorakle. Hauzik Manipur ki Pauda Manipur da handak thokiba tamthiraba laibak thiba hingsagi thokdok adugi matung state asigi mahosagi phibamda tapna hanjilaklingai maragasida Delhi na kaurakpadagi khudakta paisin-khiba cabinet minister sing yauna CM N Birena ngarang khongchadadugi maramda paudam ama chief minister gi secretariat ta thamki chatkhiba numit adumaki nimidang pung 9 tabada home minister Amit Sahaga unaki hairi Unabaduda Maki Cabinet Minister Singamadi Rajya Sabhagi MP Maharaj Laisemba Sanajau Basu Yauki. Thogdowasina Maramoidana Punsi Amadi Lantumkia Mang Takiba Dugi Matangda Nungaitaba Fongdorakibaga Loidana Miamgi Awabadasu Saruk Yazari Haina Home Minister na Fongdoraki Hairi. State asida Amukhana Santi Hanjilhanaba Angamba Thakta Mahakna Hotnari Su Hairaki. Sugi matangda miyamna mi painariba adu mangda thamlaga camp singda army yauna chatuna yamnamak cheksinna yengsilagani hainasu
ꯐꯣꯡꯗꯣꯔꯛꯈꯤ ꯍꯥꯏꯔꯤ Suspension of operations sugi makhada leriba lalhogba cadresing laksinabagi ahakpa thorang khara center na yatpagi ingit pirakladuna state amadi central force yauna joint monitoring committee ama semduna suspension of operations sugi makhada leriba militant sing makhoigi designated camp sing da halaknaba thorang paikhatlakli sugi makhada leiba lalhogba khutpu sing nattaba atopa khulai paiba group sing hingsagi thogdog asida chenabra haibasisu hariba joint monitoring committee asina kupna yengsilagani hairi panba yai sugi ground rules sing ngakna chattaba singi mathakta zero tolerance policy changsinnabagi thorang oina makhoi gi designated camp singi mapanda thorakpa cadre sing phajinduna thamnanaba amadi makhoi khusukulai seize tongnabasu center na direction pirakre haibagi official source khara media house khara da handakta phongdokhibasu leikrabane su camp ta lariba cadre sing amadi khulai thamliba sing verify tongnanaba camp sing da surprise checking togani phawba source khara na haire asidasu natri camp ta laitaba cadre sing da thagi stipend pidanabagi warepsu center na lowre haire Community amagi MLA tarana khuyek thaduna thadorakhiba separate administrative unit amagi demand torokpa dugi matangdasu nakoinana sengdokladuna Manipur apunbagi saktamda amadi integrity da machet amatta tahaloi haibagi thajabasu Home Minister na CM da pirakhi haire Laibak thiba hingsagi thodok sing asida sokhiba miyoi sing adugi damag ahenba kari tawba yagadage haibagi akupa marol su pikhalaknaba hairakibata natana soklaba miyoi sing adugi mayum makai sabiduna amuk khunda leitanabagi thorang tawgani haibagi su thajaba Home Minister na CM da pirakhi haire Nakalamarom da CM Birena rally wakat mifam natraga kholauna chingba lawbagi maong amatta chathad bidanaba miyam da haijarakli Asigumba thong sing asina state asida santi amadi mahusagi phibam amukhana puraknaba hotnariba asida akaiba thorakani hairaduna mahusagi phibam da hanjilaknaba paikhatpa yaba thorang paikhatli su hairakhi Jingkhong sing da paramilitary force na leptana ngak seli loinana changjafam loduna leriba awaba taraba micham miyam da mathau taba tangai fadaba potlam sing yohannabasu kanna hotnari miyam da mahakna toknga amadi verify tawdaba paw thajabiganu hauzik wariba pibam asi ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯌꯥꯝꯅꯃꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗ ꯑꯀꯥꯏꯕ ꯑꯣꯏꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯛꯈꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯥꯟꯇꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯁꯧꯒꯠꯄꯤꯌꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁꯤಎಂꯅ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯃꯥꯡꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯇꯨꯡꯑꯣꯏꯅꯔꯒ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯃꯨꯛ ꯍꯟꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯄꯤꯌꯨ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁꯤಎಂꯅ ꯐꯣꯡꯗꯣꯔꯛꯈꯤ ꯉꯔꯥꯡꯒꯤ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤꯗ ꯄꯥꯋꯔ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯋꯥꯔꯛꯁ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ IPR ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟ ꯑꯃꯗꯤ ꯗꯤꯄꯨꯇꯤ ꯆꯤꯌꯔꯃꯦꯟ ꯁ꯭ꯇꯦꯠ ꯄ꯭ꯂꯥꯅꯤꯡ ꯕꯣꯔꯗ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯥꯖꯦꯟꯁꯨ ꯌꯥꯎꯈꯤ ꯄꯟꯕ ꯌꯥꯕꯗꯤ CM ꯕꯤꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯗꯦꯜꯂꯤꯗ ꯊꯨꯡꯕꯒ ꯅꯨꯃꯤꯠ ꯑꯗꯨꯃꯛꯀꯤ ꯑꯍꯤꯡꯗ ꯑꯃꯨꯛ ꯏꯝꯐꯥꯜꯗ ꯃꯈꯣꯏ ꯄꯥꯏꯊꯣꯔꯛꯈꯤ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯕ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ CMꯅ ꯐꯣꯡꯗꯣꯔꯛꯈꯤ ꯑꯗꯨꯕꯨ ꯈꯣꯡꯆꯠ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏ ꯃꯁꯥꯅ ꯈꯪꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯗ ꯍꯛꯊꯦꯡꯅꯅ ꯇꯝꯂꯨꯅꯕ ꯆꯠꯂꯨꯕꯅꯤ ꯀꯧꯔꯛꯇꯨꯅ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨ CMꯅ ꯃꯤꯗꯤꯌꯥꯗ ꯁꯦꯡꯗꯣꯔꯛꯈꯤ Assam Rifles na Chandel district ki Indo Myanmar border manakta leiriba Faizensang da lamdan naduna leiriba miyoi Mogdra taruk evacuate tongnanabagi thorang paikhatkre haukiba me mari da khuthoknakhiba matung hariba miyoi Mogdra taruk asi Assam Rifles camp ta rehabilitate tawki Assam Rifles ki camp yamna lappa loinana lamdam asigi miyamgi khudong chananaba sinbana khwaidagi ahanba thodangni haina Assam Rifles na phongdorakhi Security, medical, achathak, leifam chafam yauna, makoi yumda lehoriba marimata singa, wari sananabagi khudong chabasu, Assam Rifles camp ta leiringai, matamaduda piki haidi. Sakhangdaba ka henba singna Churachandpur branch ki Manipur State Cooperative Bank lut tawkhre amadi lupa lakh 13 hena puraga chenkre haidi.
Bank robbery case asi haukiba me ahumdagina tarani thoi fawgi manungda habide state asida mamangda amukta fawba thokhitriba maongda hingsagi thodok thokhibagi matam aduda huran khibani hairi Bank asigi Deputy General Manager L Angobana masigi matangda case ama Nambol Police da thangalakre Panba yaba amana kanna irang sagat naringai matamaduda kukini chingnabasingna Churachandpurda laiba gun house amasu lut tawkhibagi CCTV da namhauwa video viral oikrabane hauzik lakliba wahangde khulai khara paisinduna laklaga micham miyamda phongna singnaba khudong thiningai oigadaba moongda terrorist na tawgadaba thong chatharakhiba kaya adubu kanana soibadagino Mapu pandraba lengak ama haibadu tasengna Manipurda oirabra. Amadi phongna nongmaising puduna lambi lamjawda thorak labada law khong labada kutlai paijadaba micham amada kari phawgadage. Matamaduda masana masabu protect tobugi wahang laktabra kaya kaya ni. Hauzik Tripura gi pauda. Tripura Ningthau Sagai Machamasu Oriba Pradut De Burmana Mahakna Handak Jangsinga Doriba Khongjang asi Tripura gi tribal miyam gi right survival amadi existence ki damak lan ama oigadoribani hairakle Yamnawag angak pathorang amoina De Burmana Kok Borok Lon gi damak Roman Mayek zinanabagi demand toraduna protest tongranaba lauthokre Tripura gi travel singi damak Sangvidhan gi santainaba ama puraknabagi kanna hotnariba Tipra Mothagi chief asina state asigi laihau cha sing chong thoraktuna kok borok amadi kaw brulon gi oina Roman mayek sizinanabagi demand torakle karigumba Tipra sagi mathangi mirol asi muthalloi hinghan khige hairabadi aikhoi Roman mayek ta iba hobagi matam yaure Makhoina aikhoibu Bangla mayek sizinahanba pamli masi aikhoina kaidongaida yaba ngamloi amadi yaroi si haiki BJP gi Janajati Morcha Congress ki ST cell amadi IPFT na chingbadi namak tumina leiri adubu Tipra Mothade tumina leiba ngamloi aikoi yamna thunamak phaminaduna mathangi action lokhatnabagi warep logadabani hainasu Dev Burmana phongdorakhi Dev Burmana pauzelama mayek sengna Piraduna, Parikyana Chingbada Bengali script Zinanabagi Warep Equina Kaidongidasu Lowridabani Habigi Wafamsu Magna Mayek Singna Tamlaki. De Burmana TWF TISF YTF Amadi TEF Kumba Lupsingna Kudak Tamifamama Koduna Kok Boroki Matakta Atupa Mayek Ama Impose Donanaba Hotnaribasi Equina Mayam Changduna Tingnanaba Hotnasi Haiki. Jeragasida Center gi interlocutor AK Mishrana Tripurada hauzik phawba lakpa ngamdri Manipurda thogliba hingsagi thogdoksing asina maram oiraga maki Tripura khongchat aniraksu yaithokhrabani Aroibada ngasigi tentakpa mariba pau khara Mathaga Samgi Dribugar Sahargi Chauki Dingida Achenba Karma Mai Horaktuna Akiba Phangna Mai Chakre Mahendra Scorpio Karasi Haukiba Thangzunami Lambida chena khanghodana mai chaklakhibani nupi ama yauna passengers sing maina pungkoi question ringai car dagi kumthaba ngamhauki thodo asina manak nakpada leiba baleno car amasu khara khagjik sokhi short circuit oibadagi mai chakpa oiramgani thajanari Assam lengakna Orang National Park ta eviction changsinba hauragani lauthokre Assam Police na Meghalaya gi East Garo Hills ki DTO fact gari gi che chang semjinbagi wathokamari lenana phakrai Gari amadagi fake RC mari manga phangbadagi driver gi mathakta wahang pahung chatharubada driver asina William Nagar gi DTO na che chang sembirakpani haina jinkhum piraklabagi matung DTO si Gwalpara police na phakibane Cotton University na lagliba me kunmathoi dagi kunthra fawba Common University Entrance Test CUET tawragani thogaidaba thodok thoraklabasu June amadagi June 3 Power University asina request kitamak reserve date oina lauthokre Bodybuilder Pratik Talukdar na Europe the International Fitness and Bodybuilding Federation Pro Card phangba ahanba Assamese macha habidu oiri Sikkim da tour operator amadi hotel mapusingi report matungina state asida lam koiba lakpagi masing hanadagi tangkhai hanthare haire Mizo football sanaroi Lalian Jwala Sangtheda Best Indian Player of the Year Award
piduna ikai khumnaba utkre. Bollywood actress Pariniti Chopra Aam Aadmi Party ki Rajya Sabha ki MP Raghav Chandaga waroipot pukre. Shahrukh Khan ki machanupa Aryan Khan drugs on cruise case ta Shahrukh Khan ki imungdagi lupa crore kunmanga bribe oina launanaba hotnaramki haibagi maralda hanagi Narcotics Control Bureau Officer Samin Wangkre amadi atay atopa ahumgi mathakta CVI na FIR pankre. Health Minister Mansukh Mandaviya nangrang Indian pharmaceutical industry asi English ingini kuntra dadi $1 billion chamaga kuntra yobangam lagani haikre. India amadi European Free Trade Association na anuba trade amadi partnership agreement ki lamda yamnamak chawna khong thangzin bahukre. External Affairs Minister S. Jaishankar na Sudan da Indian diaspora ga paminaduna wari sanakre. Bhubaneswar amadi Dubai gi marakta direct flight service ngarang launch tawkre. Indigo na direct flight asi launch tawkhibani. Lotuna lairamba Communist Party gi luchingba amadi hanagi Deputy PM Bahadur Raimaji ngarang Kathmandu gi Buddha Nilkanthadagi phakre. Cyclone Mochana Bangladesh amadi Myanmar coast akanba sapu ma pirakpadagi Myanmar da ani sikre. India gi awang nongpok state sing maroina Mizoram amadi West Bengal da su cyclone asigi sapu mayek sengna uba fangki. Thailand gi opposition na Turkey da presidential amadi paramilitary mikhal singi oina vote masing thiba hokre. Amadi Lahore High Court na ngarang hanagi Pakistan gi Prime Minister Imran Khan gi loina bi Busra bibi da Al-Qadi Trust case kamari lina lakliba me kulhumdoi fawbagi oina protective bail pikre. Ngasi yoina di Arambai News Guwahati da Maitilon gi pau sandok chaba matang sa loisin jabaga loina na tabiriba singbo amukaso hanna khurupjari.